ꯍꯦꯟꯔꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯇꯨꯝꯁꯦ ꯍꯥꯏꯔꯣ? ꯖꯣꯅꯤꯅ ꯀꯥꯏꯗꯅꯣꯍꯦ ꯉꯝꯃꯣꯏ ꯑꯩ ꯏꯃꯨꯡꯗ ꯇꯨꯝꯅꯤ꯫ ꯖꯦꯝꯁꯅ ꯚꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯃꯈꯣꯏ ꯈꯛꯇ ꯇꯨꯝꯍꯟꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯇꯨꯝꯃꯁꯦ꯫ ꯃꯤꯠꯈꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯧꯔꯛꯏ ꯑꯗꯨꯒ ꯋꯥ ꯈꯔ ꯑꯇꯩꯁꯤꯡꯗ ꯈꯪꯍꯟꯗꯅꯕ ꯂꯣꯠꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯐꯖꯅ ꯇꯨꯝꯃꯤꯟꯅꯧ ꯑꯩꯈꯣꯏꯁꯨ ꯂꯩꯈꯝꯁꯤꯁꯨ ꯊꯥꯒꯦ ꯍꯦꯛ ꯃꯨꯠꯄꯒ ꯅꯣꯏ ꯑꯃ ꯍꯦꯛꯇ ꯆꯨꯈꯠꯂꯨꯀꯣ꯫ ꯖꯣꯅꯤꯅ ꯑꯩ ꯇꯧꯒꯦ ꯑꯩ ꯇꯨꯝꯃꯣꯏ ꯖꯨꯋꯥꯔ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯍꯦꯟꯔꯤꯅ ꯐꯔꯦꯅꯦ ꯅꯪ ꯑꯃ ꯂꯩꯕꯩ ꯀꯥꯟꯅꯕ ꯐꯪꯉꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯧ ꯍꯧ ꯂꯥꯡꯂꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯈꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯎꯔꯤꯒ ꯖꯣꯅꯤꯒꯗꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯖꯣꯅꯤꯅ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏꯁꯤꯀꯣ ꯍꯌꯦꯡ ꯇꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ꯫ ꯎꯔꯤꯅ ꯑꯗꯨꯅ ꯐꯔꯅꯤ ꯁꯥꯟꯅꯔꯒ ꯂꯩꯔꯁꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯎꯔꯤꯅ ꯑꯁ ꯏ ꯀꯥꯏꯍꯦ ꯃꯅꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯧꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯈꯣꯏꯖꯨ ꯂꯩꯈꯝꯗꯨ ꯃꯨꯊꯠꯂꯤ꯫ ꯖꯣꯅꯤꯗꯤ ꯚꯥꯞꯀ ꯑꯣꯏꯗꯦ ꯀꯟꯅ ꯖꯨꯋꯥꯔꯗ ꯉꯥꯎꯔꯤꯉꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯖꯣꯅꯤ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯛꯏ꯫ ꯑꯉꯥꯡ ꯇꯨꯝꯃꯁꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯆꯤꯡꯉꯛꯑꯦ ꯑꯃꯨꯛ꯫ ꯎꯔꯤꯅ ꯑꯁ ꯉꯥꯏꯈꯣꯕ ꯑꯃꯨꯛꯇꯒ ꯂꯥꯁ ꯑꯣꯏꯅ ꯁꯥꯟꯅꯈꯤꯁꯦꯕ꯫ ꯖꯣꯅꯤꯅ ꯉꯝꯃꯔꯣꯏ ꯑꯩ ꯇꯨꯝꯃꯦ ꯍꯌꯦꯡ ꯇꯧꯔꯁꯦ ꯄꯨꯡ 12 ꯍꯦꯜꯂꯦ ꯇꯨꯝꯃꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯇꯔꯖꯟ ꯃꯌꯥꯝ ꯏꯔꯥꯡ ꯍꯧꯔꯅꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯁꯤ ꯍꯥꯏꯔꯒ ꯄꯣꯞ ꯇꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯅ ꯉꯥꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯎꯔꯤꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯔꯒ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯃꯣꯡꯐꯝꯗꯨꯗ ꯇꯣꯝꯕꯤꯒꯤ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯛꯂꯕ ꯎꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯐꯤꯕꯝꯗꯨ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯁꯤꯀꯤ ꯆꯞꯄꯤ ꯑꯃ ꯅꯞꯄꯒ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯜꯂꯤ꯫ ꯕꯨꯠ ꯄꯤꯛꯇ꯭ꯔꯨꯅ ꯑꯉꯝꯕ ꯑꯩ ꯇꯝꯅꯔꯨꯒꯦ꯫ ꯃꯨꯊꯤꯅ ꯍꯩ ꯁꯝꯐꯥꯕꯤ ꯉꯥꯏꯈꯣꯝꯇ꯫ ꯕꯨꯠ ꯇꯣꯡꯁꯥꯡꯅ ꯇꯣꯔꯣ ꯅꯪ ꯃꯦꯀꯞ ꯇꯧꯍꯜꯂꯣ ꯆꯠꯂꯣ ꯕꯨꯠ ꯃꯥꯟꯗ꯭ꯔꯦ ꯁꯝꯗꯨꯒ ꯁꯤꯇꯥ ꯁꯪꯕꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯩ ꯉꯔꯥꯡ ꯂꯤꯞꯁꯇꯤꯛ ꯑꯃ ꯍꯨꯔꯥꯜꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯅ ꯁꯪꯉꯒꯦ꯫ ꯃꯨꯅꯥꯟꯗꯨ ꯁꯥꯎꯔꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯛ ꯂꯥꯎꯅ ꯊꯣꯝꯂꯛꯏ꯫ ꯅꯈꯣꯏꯗ ꯑꯩꯅ ꯀꯩ ꯍꯥꯏ? ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯔꯥꯏꯕꯛꯅ ꯐꯔꯤꯁꯨ ꯌꯦꯟꯕꯥ ꯃꯥꯟꯕ ꯁꯝꯂꯥꯡꯗꯨꯅ ꯅꯨꯡꯗꯨ ꯆꯪꯕ ꯉꯝꯗ ꯃꯅꯨꯡꯗ ꯄꯜꯂꯒ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯑꯣꯏꯃꯥꯎ ꯁꯤꯗꯤ ꯁꯝꯁꯤ ꯇꯤꯡꯗꯧꯔꯦ ꯑꯩꯒꯤ ꯁꯝꯁꯤꯡꯗ ꯅꯨꯡ ꯈꯔ ꯈꯔ ꯌꯥꯜꯂꯒ ꯅꯩꯒꯦ ꯈꯪꯅꯤ꯫ ꯇꯣꯡꯁꯥꯡꯅ ꯑꯗꯣ ꯏꯇꯥ ꯑꯩꯕꯨ ꯁꯛꯁꯦ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯃꯁꯛꯀꯁꯦ ꯐꯖꯗ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯅ ꯍꯪꯀꯣꯛ ꯍꯦꯛ ꯃꯥꯜꯂꯦꯗꯅ ꯀꯤ ꯌꯥꯝꯅ ꯅꯪ ꯅꯋꯥꯒ ꯐꯪꯉꯣꯏꯀꯣ꯫ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯪꯅ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯨꯅꯥꯟ ꯅꯣꯛꯂꯒ ꯑꯩꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯑꯃꯠꯇ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯀꯝꯗꯧꯏ ꯇꯣꯝꯕꯤ ꯅꯪ? ꯑꯃꯨꯛ ꯊꯋꯥꯏꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯒꯠꯂꯤ꯫ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯔꯣ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯔꯣ꯫ ꯆꯥꯛꯄ ꯂꯣꯏꯗꯕ ꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯊꯨꯛ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯍꯨꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯈꯨꯟꯗꯨꯗ ꯅꯤꯜꯂꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯗꯅ ꯌꯦꯟ ꯀꯌꯥ ꯑꯃ ꯈꯣꯡꯂꯛꯂꯤ꯫ ꯃꯥꯂꯪꯕꯒꯤ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯁꯨ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯪꯂꯗꯨꯅ ꯍꯨꯝꯂꯔꯦ꯫ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯑꯉꯛꯄ ꯐꯪꯅ ꯇꯥꯔꯔꯤ꯫ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯨꯊꯤ ꯃꯨꯅꯥꯟ ꯄꯤꯛꯇ꯭ꯔꯨ ꯇꯣꯡꯁꯥꯡ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯃꯌꯥꯝꯗꯨ ꯆꯥꯗꯣꯏꯒꯤ ꯌꯦꯡꯉꯛꯂꯤ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯕꯨꯠ ꯐꯥꯎꯕ ꯀꯤꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯃꯨꯊꯤ ꯃꯆꯤꯟꯗꯨ ꯄꯩꯅ ꯅꯣꯛꯂꯒ ꯑꯩꯅ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯅꯤ ꯁꯣꯏꯗꯅ ꯃꯣꯏꯕꯨ ꯍꯥꯠꯀꯅꯤ ꯃꯔꯨ ꯑꯣꯏꯅ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯨꯅꯥꯟꯅ ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯔꯣ ꯂꯥꯎ ꯆꯠꯂꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯂꯦ꯫ ꯃꯃꯥꯏꯗꯨ ꯇꯝꯊꯤꯅ ꯁꯨꯛꯂꯒ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯐꯟ ꯆꯣꯡꯉꯤ ꯁꯟ ꯁꯥꯔꯒ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯇꯥꯂꯛꯇꯨꯗ ꯕꯨꯠ ꯖꯦꯅꯤꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯉꯥꯎꯕ ꯁꯣꯅꯣ ꯆꯨꯞꯄꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯍꯥꯏꯕꯒ ꯅꯪꯗꯦ ꯄꯥꯏꯁꯤꯜꯂꯛꯂꯒ ꯉꯪꯂꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯖꯦꯅꯤꯒꯤ ꯐꯤꯖꯤꯗꯨ ꯆꯤꯛꯂꯒ ꯍꯥꯏꯗꯠꯂꯤ꯫ ꯖꯦꯅꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯂꯒ ꯊꯦꯛꯄꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫
Oi mau heng chapi kai no sire mi angau pa sire ayata de bút ching du ki dana loina chen chen dana lot na khre matau du da pictru siauna moi dana te lai sanariwa thobu oiriwa muthi di tongsang gi marum da lummaga lei munana kari thawai no mangon changi se pictru na ukhong marum dagi lummaga tapna kawrai La 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 tupi tupi la la tombi gi hakchang du angakpani fan fan chonglaga pictru gi manakta lakli aduga manam suchut nami hui dona su amuk khongi munan marai va pairaga as sathi ba thawai ra hairaga hui angau bai thawai oina paisin khre muthina kamai tong ni siri munana lairon khara solaga amuk kauri tombi di butching du manam suchut namaga lei munana la 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 thawai mireno hui tamba nangi nahan famda chalo chalo lao tombi du sansaraga chong chong tana lai aduga munan gi makhong maya da manam suchut namaga lei aduga amuksu mathun onchilaga number 1 tawsilai munan du lairon cholam wadagi chongthoklaga hey hey mayung kapchile he bút mayam du machin men men dana nokpada lore mataw aduda khubak phurga nokli bút jeni du noklaga tas kam tawi tongsang mana ton du melaga yung shamanam yam kalle he sidi tombi di lore amuk toiwa thi ure chongsilaga thi du chari munan khangbu ngamdadana akanwa laison cholai handakti tombi du chaplep khre aduga leimai da haithakre amuksu thawai ama kauraga hapchili handaksu tombi tapna tapna hogalai muthi changsilaga karamba thawai no sina amo tombi du makut fat hairaga yo yo ei mayam sei kai tawrige haibiu ne yo yo tongsang na kai no yong oi da jalo yo yo kayam tawe tombi nungsit ki sahum ga loina na fat vai silai aduga ngasia namai du chawe chawe nesladi musna tani bo ai kanano khangaba ha tongsang du kina khangjade ai tombi makhutuna yo pangtu tawi thek thek aga ai se ya school fa khang angau bani ne yo sana tombi ne chenina ai mau tamo chao ya school fa khang angau pakki yo sana tompita sirapa oi re tombi du nungai tana ai majalo kaina bute yo thakpada ising ya sanlamda dana ai lok thunga sebani aduna yo mem thakpasa kanade siningda ai siredana mayam du magi wari tavada nungai tre kappa phawa yauna re tombi du amu yo tawraga thek thek na chatli aduga sas ai gi dress ati nai jabara yo taine man seli tu khudai matat ni furit ka mata litpanate tombi na khangau sagai ba mata seladi thin nai bu yarabani ne munan du sauna laurai aina nang gi sintha pangu haiba natro asumna tongsang amadi pictruna magi tung inaraga mokhoi ahum lai tombi chong chong laga chatli isai ga sai yo yo fana thin ngang la basu fana thin na chai la basu oh tongsang na taning tre khonje duka horen amuk yo yo tawraga chongsilaga dance ka tawruni tamna bani chatoi se kauni ko tombi na I comes yo yeah sumlakpana james hoigi thungal du yaure tombi sagan ga theaga niklaga isai sakpa hurai na koi kon jandani aina nang bungai jaba loiwa nangde tongsang na mathun du da khongpang na kaurai sakta sika tamna ba hora se haraka tombi du nungai tana ai majano khoi ge thongal do ya miss tawe I missed the thongal tongsang na chango tombi na ado mi lebra hana amti yangoso noema tongsang na tora nang chatlo mi lebra yangsu cho tombi mami tu lauk thoklaga ma sebo samlo ai dinga sa ge kang mara happy ne na leide ne
ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯅꯨꯡꯗ ꯁꯧ ꯁꯧ ꯂꯥꯡꯉꯒ ꯆꯪꯉꯛꯏ꯫ ꯈꯪꯅꯤ, ꯍꯣꯔꯦꯟꯗꯤ ꯅꯨꯡ ꯌꯥꯜꯂꯒ ꯊꯝꯒꯦ, ꯁꯝꯁꯦ ꯇꯤꯡꯅꯕ꯫ ꯁꯣꯝꯗꯅ ꯎꯔꯤꯗꯨ ꯇꯨꯝꯕ ꯌꯥꯗꯅ ꯂꯩ, ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯆꯞ ꯌꯨꯡꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯂꯨꯝꯗꯨꯅ ꯂꯥꯛꯏꯗꯨ ꯎꯔꯦ, ꯃꯥꯅꯗꯤ ꯃꯥꯡꯒꯣꯜꯗ ꯇꯨꯝꯃꯤꯕ ꯃꯤꯁꯤꯡꯗꯨ ꯑꯃꯠꯇ ꯎꯗꯦ, ꯆꯦꯞꯊꯗꯅ ꯆꯪꯉꯛꯏ꯫ ꯎꯔꯤꯗꯤ ꯎꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯁꯐꯥꯕꯤ, ꯀꯩꯅꯣ, ꯀꯩ ꯍꯨꯔꯥꯟꯕ ꯂꯥꯛꯏꯅꯣ? ꯍꯥ, ꯃꯁꯝꯁꯤꯒ ꯀꯥꯡ ꯃꯔꯥ ꯍꯦꯛ ꯃꯥꯟꯈꯩ, ꯀꯩ ꯁ꯭ꯇꯥꯏꯜꯅꯣꯅꯦ ꯁꯤꯕꯣ, ꯑꯅꯧꯕꯔꯣ? ꯄꯤꯛꯇ꯭ꯔꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯆꯣꯡꯊꯣꯛꯑꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯎꯔꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ, ꯆꯦꯟꯈ꯭ꯔꯦꯅꯦ, ꯑꯩꯁꯤ ꯀꯤꯗꯤ ꯀꯤ ꯃꯥꯜꯂꯦꯅꯦ, ꯉꯁꯤ ꯕꯨꯠ ꯁꯥꯔꯒ ꯀꯤꯍꯟꯅꯤꯁꯦ ꯑꯩꯅ꯫ ꯍꯟꯗꯛꯇꯤ ꯇꯤꯟꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯀꯩꯅꯣꯝꯃ ꯆꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ, ꯃꯇꯧꯗꯨꯗ ꯎꯔꯤ ꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯛꯄ ꯐꯪꯅ ꯌꯥꯝ ꯂꯪꯅ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯎꯔꯤ ꯏꯃꯥ ꯀꯧꯕ ꯅꯪꯗꯦ ꯂꯦꯞꯊꯈ꯭ꯔꯦ꯫ ꯃꯇꯧꯁꯤꯗ ꯅꯠꯇꯅ ꯇꯤꯟ ꯃꯊꯛꯇ ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯤ, ꯃꯌꯥꯝꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯑꯁ ꯍꯧꯗꯣꯡꯁꯤꯡꯁꯤ ꯆꯥꯊꯣꯛꯇ ꯌꯥꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯉꯝꯗꯦꯅꯦ꯫ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒ ꯑꯅꯤꯗꯨ ꯀꯟꯅ ꯀꯣꯟꯁꯤꯟꯅꯩ, ꯑꯗꯨꯒ ꯅꯤꯄꯥ ꯍꯧꯔꯦ꯫ ꯃꯈꯣꯏꯗꯤ ꯎꯔꯤꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯁꯨꯡꯎ ꯎꯗꯦ, ꯃꯈꯣꯏ ꯉꯥꯡꯕꯒ ꯁꯛꯄꯒ ꯇꯧꯗꯨꯅ ꯂꯩ꯫ ꯃꯤꯠꯈꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ, ꯍꯩꯃꯥ, ꯅꯣꯏꯗꯤ ꯈꯣꯏꯆꯨ ꯂꯩꯈꯥꯝꯁꯦ ꯃꯨꯊꯠꯂꯕꯣ? ꯍꯦꯟꯔꯤꯅ, ꯍꯪꯉꯣꯏ ꯂꯥꯚꯥ, ꯅꯪ ꯁꯦꯟꯅꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯖꯣꯅꯤꯅ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯇꯨꯝꯃꯤꯁꯦ, ꯎꯍꯧꯗꯤꯌꯦ꯫ ꯊꯣꯏꯕꯅ, ꯎꯔꯤꯗꯤ? ꯃꯈꯣꯏꯅ ꯊꯤꯔꯛꯄꯗ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯤꯗꯨ ꯎꯔꯛꯏ, ꯆꯦꯟꯁꯤꯜꯂꯒ ꯂꯧꯈꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ? ꯁꯦ ꯍꯧꯒꯠꯂꯣ, ꯁꯦ ꯃꯤꯠ ꯄꯥꯡꯉꯨ꯫ ꯃꯤꯀꯨꯞꯇꯨꯗꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯤ, ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯛꯁꯤꯜꯂꯒ ꯇꯥꯏ, ꯃꯤ ꯑꯃꯅ ꯁꯥꯎꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯍꯦꯟꯔꯤ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ, ꯂꯥꯞꯅ ꯂꯩꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗꯨ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯝꯂꯤ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯟ ꯆꯣꯡꯉꯤ, ꯑꯣꯏꯃꯥ! ꯃꯌꯥꯝꯗꯨꯁꯨ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯈꯪꯉꯒ ꯆꯦꯜꯂꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏꯅ ꯆꯦꯜꯂꯛꯏ, ꯃꯣꯏꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯆꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯔꯛꯂꯤ, ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯠꯇ ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯛꯇꯝꯗꯨ ꯎꯕꯗ ꯖꯣꯅꯤ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯅꯥꯎ ꯌꯥꯏꯃꯒ ꯎꯔꯤꯒꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯒꯤ ꯏꯅꯥꯎ ꯏꯕꯨꯡ ꯏꯆꯥ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯗꯤ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯟꯅ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯍꯦꯟꯔꯤ ꯀꯞꯄꯒ, ꯃꯃꯥ, ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯖꯣꯅꯤ ꯍꯣꯏꯁꯨ ꯑꯥꯗ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯦ꯫ ꯊꯣꯏꯕꯅ, ꯀꯩꯅꯣ ꯏꯅꯦ, ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯕ ꯇꯥꯔꯤꯁꯤꯗꯤ? ꯃꯈꯣꯏꯅ ꯂꯥꯡꯂꯒꯅ ꯍꯦꯟꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯇꯧꯔꯛꯂꯤ, ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ, ꯇꯤꯟ ꯃꯊꯛꯇ ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯇꯣꯝꯕꯤꯅ ꯕꯨꯠ ꯕ꯭ꯔꯦꯠ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯇꯝ ꯌꯧꯕꯗ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ, ꯈꯔꯅ ꯀꯤꯍꯟꯕ, ꯈꯪꯍꯟꯕ ꯀꯌా ꯇꯧꯔꯝꯕꯒꯤ ꯋꯥꯅꯤ, ꯑꯗꯨ ꯑꯣꯏꯅꯃꯛꯁꯨ ꯑꯋꯣꯏꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ, ꯃꯁꯥꯁꯤꯡꯗꯨ ꯅꯤꯛꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯨ ꯎꯔꯛꯂꯦ, ꯇꯣꯝꯕꯤꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯛꯄ ꯁꯛꯇꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯍꯦꯟꯔꯤ ꯄꯥꯈꯠꯅ, ꯁꯤꯗꯤ ꯄꯨꯄꯨ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯤꯅꯔꯦ, ꯃꯤꯠꯈꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩ꯫ ꯇꯥꯂꯛꯇꯨꯗꯅ ꯖꯣꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ, ꯃꯥꯅ ꯃꯃꯤꯠ ꯈꯔ ꯈꯔ ꯄꯥꯡꯂꯛꯄꯗ ꯇꯣꯝꯕꯤꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯌꯥꯗꯨ ꯀꯥꯔꯒ ꯆꯥꯗꯣꯏꯒꯤ ꯖꯣꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ, ꯖꯣꯅꯤꯅ ꯐꯠ ꯀꯥꯎꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯗꯨ ꯂꯣꯡꯅ ꯍꯥꯏꯊꯔꯒ ꯇꯥꯏ, ꯃꯔꯨꯝꯗꯒꯤ ꯇꯣꯡꯁꯥꯡꯅ, ꯍꯦ ꯂꯥꯛꯑꯣ, ꯐꯠ ꯐꯠ ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯇꯣꯝꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯖꯦꯝꯁ ꯈꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯦꯅꯥ ꯇꯥꯔꯦ꯫ ꯎꯔꯤ ꯈꯣꯏꯕꯨ ꯃꯣꯏꯅ ꯍꯧꯒꯠꯄꯤꯔꯒ ꯄꯨꯈꯠꯂꯛꯏ꯫ ꯊꯣꯏꯕꯅ, ꯏꯅꯦ, ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ, ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ꯫ ꯃꯤꯠꯈꯨ ꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯎꯔꯤꯗꯨ ꯀꯞꯄꯒ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯗꯗꯥ ꯆꯠꯂꯁꯦ, ꯑꯩ ꯌꯥꯝ ꯀꯤꯔꯦ ꯗꯗꯥ꯫
ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯋꯥꯏ ꯑꯃꯅ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯇꯥꯅꯔꯤ ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯇꯤꯟꯗ ꯀꯩꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯕꯒꯤ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯊꯣꯏꯕꯅ ꯏꯅꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯍꯦ꯫ ꯃꯤꯠꯈꯨꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯛꯂꯦ꯫ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯃꯠꯇ ꯂꯥꯡꯒꯅꯨ꯫ ꯃꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯑꯣꯡ ꯑꯃ ꯇꯥꯔꯛꯇ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯤ꯫ ꯊꯣꯏꯕꯒꯤ ꯃꯅꯥꯎ ꯑꯍꯨꯝꯗꯤ ꯀꯞꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒꯗꯤ ꯐꯅ ꯀꯤꯔꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯀꯌꯥ ꯍꯦꯟꯖꯤꯟꯅ ꯑꯀꯤꯕ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯃꯅꯤꯡꯊꯣꯡꯒꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯁꯤꯗ ꯅꯠꯇꯅ ꯐꯛꯂꯥꯡꯁꯤꯡꯗꯨ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯈꯣꯠꯂꯒ ꯅꯩꯕ ꯑꯃ ꯌꯥꯎꯔꯤ꯫ ꯖꯦꯝꯁꯅ ꯏꯃꯥ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯤꯠꯈꯨꯅ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯄꯨꯅ ꯃꯌꯥꯝꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯆꯤꯟꯖꯥꯛ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯦ꯫ ꯃꯌꯥꯝꯗꯨꯗꯤ ꯀꯤꯃꯟꯗꯅ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯤ꯫ ꯃꯇꯧꯗꯨꯗ ꯖꯦꯝꯁꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯑꯩ ꯊꯥꯔꯨꯒꯦ ꯃꯆꯤꯟꯖꯥꯛꯇꯨ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ? ꯃꯤꯠꯈꯨ ꯉꯛꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯕ ꯍꯩꯕ ꯄꯣꯠ ꯅꯠꯇꯤꯌꯦ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯅꯪ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯄꯨꯒꯤ ꯁꯣꯔꯥꯠ ꯀꯔꯃꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯦ꯫ ꯖꯦꯝꯁꯅ ꯏꯃꯥ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯣꯔꯥꯠ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯌꯦ꯫ ꯏꯃꯥ ꯃꯆꯥꯛꯁꯤꯗꯤ ꯑꯩ ꯈꯔ ꯈꯔ ꯊꯥꯒꯦ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ ꯀꯔꯝ ꯊꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯍꯦꯟꯔꯤꯅ ꯚꯥꯏ ꯅꯪꯅ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ ꯇꯧꯒꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯅꯠꯇꯕ ꯑꯣꯏꯔꯛꯑꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯃꯤꯠꯈꯨꯅ ꯏꯕꯨꯡꯉꯣ ꯈꯤꯇꯪꯗ ꯄꯨꯝꯅꯃꯛ ꯂꯣꯏꯗꯣꯏꯕꯅꯤ ꯇꯧꯒꯅꯣ꯫ ꯖꯦꯝꯁꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯤꯠꯈꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯣꯁꯦ ꯏꯃꯥ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯦꯝꯕꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯤꯠꯈꯨꯅ ꯊꯥꯗꯣꯛꯀꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯝꯂꯝꯃꯤ꯫ ꯁꯤꯗ ꯅꯠꯇꯅ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕ ꯉꯝꯗꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯗꯨꯅ ꯇꯥꯛꯂꯤ꯫ ꯅꯄꯨꯒꯤ ꯀꯣꯌꯦꯠꯁꯦ ꯅꯀꯣꯛꯇ ꯎꯞꯁꯤꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯊꯥꯗꯣꯛꯄꯁꯤꯡꯁꯦ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯤ꯫ ꯀꯣꯌꯦꯠ ꯑꯁꯤꯒꯤ ꯃꯅꯝꯁꯤꯅ ꯅꯄꯨꯅꯦ ꯈꯟꯒꯗꯣꯔꯤꯕꯅꯤ ꯂꯣꯏꯔꯒ ꯆꯦꯡꯁꯤꯡꯁꯦ ꯆꯥꯌꯨ꯫ ꯃꯤꯠꯈꯨꯅ ꯂꯥꯏꯔꯣꯟ ꯈꯔꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯖꯦꯝꯁ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯂꯕ ꯇꯨꯡꯗ ꯆꯠꯅꯕ ꯇꯧꯔꯛꯂꯤ꯫ ꯍꯦꯟꯔꯤꯅ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯅꯪ ꯅꯇꯣꯝꯇ ꯀꯔꯝꯅ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯖꯣꯅꯤ ꯄꯥꯈꯠꯅ ꯑꯩꯗꯤ ꯏꯃꯥꯒ ꯂꯩꯍꯧꯒꯦ ꯑꯩ ꯏꯃꯥ ꯁꯪꯂꯝꯒꯦ꯫ ꯍꯦꯟꯔꯤꯅ ꯅꯤꯄꯥ ꯐꯤꯕꯝ ꯑꯁꯤꯅ ꯁꯤ ꯌꯧꯔꯒ ꯃꯥ ꯃꯇꯣꯝꯗ ꯊꯥꯗꯣꯛꯀꯦ ꯈꯜꯂꯕ꯭ꯔꯥ ꯅꯪꯗꯤ ꯍꯤꯡꯅꯤ ꯈꯜꯂꯤꯕꯕ? ꯖꯦꯝꯁ ꯍꯦꯟꯔꯤꯒꯤ ꯁꯥꯒꯟꯗꯨ ꯄꯥꯏꯔꯛꯏ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯅ꯫ ꯖꯣꯅꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯥꯗ ꯅꯠꯇꯅ ꯑꯇꯩꯁꯤꯡꯗꯨꯁꯨ ꯖꯦꯝꯁꯀꯤ ꯃꯇꯨꯡ ꯂꯣꯏꯅ ꯏꯟꯅꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯈꯨꯅ ꯁꯦꯁꯦ ꯍꯤ ꯌꯥꯏꯀꯜꯂꯕ ꯂꯥꯏꯇꯤꯟꯅ ꯆꯪꯕ ꯉꯝꯗꯅꯕ ꯈꯨꯔꯥꯎ ꯑꯉꯧꯕꯁꯦ ꯅꯄꯨꯅ ꯎꯆꯝ ꯑꯃꯗ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯄꯥꯏꯁꯤꯟꯈꯣ꯫ ꯀꯤꯔꯕꯁꯨ ꯃꯈꯣꯏ ꯄꯣꯠꯇꯨ ꯄꯥꯏꯔꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯛꯈꯤ꯫ ꯎꯔꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏꯌꯦ꯫ ꯃꯤꯠꯈꯨꯅ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯅꯦꯅꯦꯒ ꯂꯩꯍꯧꯁꯤ ꯅꯪ ꯀꯤꯔꯅꯤ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯎꯔꯤꯗꯤ ꯃꯤꯠꯈꯨꯒ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏꯗꯨ ꯃꯩ ꯄꯨꯕꯁꯨ ꯌꯥꯗ ꯀꯔꯤꯝꯇ ꯄꯥꯏꯔꯛꯇꯅ ꯑꯃꯝꯕꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯖꯦꯝꯁꯅ ꯅꯣꯏ ꯁꯤꯒꯤ ꯃꯔꯨꯝꯁꯤꯗ ꯂꯩꯌꯣ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯊꯣꯏꯕꯅ ꯀꯩꯅꯣ ꯂꯥꯏ ꯐꯠꯇꯕꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯅꯤꯌꯦ꯫ ꯖꯦꯝꯁꯅ ꯑꯗꯨꯒꯤꯅꯦ ꯀ꯭ꯋꯥ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯌꯣ ꯍꯥꯏꯁꯦ꯫ ꯖꯣꯅꯤꯅ ꯀ꯭ꯋꯥ ꯄꯥꯟꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯉꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯖꯦꯝꯁꯅ ꯈꯪꯉꯣꯏ ꯀ꯭ꯋꯥꯁꯤꯗꯤ ꯂꯥꯏ ꯆꯦꯜꯂꯤ ꯑꯗꯨꯅ ꯅꯣꯏ ꯑꯃꯠꯇ ꯂꯩ ꯍꯥꯏꯕ ꯈꯪꯉꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯅꯝꯂꯒ ꯖꯦꯝꯁꯇꯨ ꯑꯁꯨꯛꯄ ꯑꯗ꯭ꯋꯥꯏꯗ ꯈꯔ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯇꯥꯛꯂꯛꯄ ꯁꯤꯟꯅꯔꯛꯄ ꯂꯥꯏꯔꯣꯟ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯥ ꯊꯋꯥꯏ ꯃꯤꯔꯦꯟ ꯁꯥ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯕꯅꯤ ꯒꯨꯔꯨꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯝ ꯁꯨꯗꯦ ꯍꯥꯏꯅ ꯁꯥꯎꯒꯅꯨ ꯒꯨꯔꯨꯅ ꯁꯤꯗ ꯄꯤꯔꯛꯄꯅꯤꯁꯦ꯫
angakpani mana adumna kovudagi thawai kaya paisilakli aduga James pu koisilaga tamthira maongda manam suchut namaga yengli James cheng khara lokthoga chairai adu uvada phattava lai singdu chaba hawi khara amadi charamde James ki asoiva karai da kari lei haini yengli magi asoiva khara uvudagi namhatlage sidalai James masadu mi pairai potu masada lairon sola solaga chairi thoiva masa thakatna kaino aigi michida uri mayam sibo haunari bo sibo Jonina sidi kitangdani ko anai wa yam leivani sidagi hena kiba Henry na nangmasu tumina leyo he James poching du thava loiraga makoi loinamak punna lai mitkhuna mangolda ngairaga leiramli mai oknawa mayam du khoju lekham oklaga imung changai hojik khakta ne hektai handakti kanana su pek phawbol lawrokte urina kemta toroktre handakti mitkhuna toroi sidaidi kemta toroi langanu langadi mi leyena moina lakna doini thoivana ine sida dum puna tharaga tumase asumna makhoi singtu tumba hounare ngaihaki matungda khanghaude tin mathakta launa makhol thokna thilai aduga amuksu mi chenwagi khonjel tarai Johnny mamitu laukthokla hore amuksu hore uri amu kablai tamnaba hore James yam tapna tumin leyo langano mitkhuna amuk hairei khonjel se takrati amuk horani tumin leyo konoi kire khangadine noida amuk sanarakadoi leiriba singdu amata wa langang nakhidre adumak tumin laikre yumthaktagi tongsangna kaino mi singse ki ta jalo kemta haitimi Pitruna tumkhra jatlani tongsangna as pit kalai khe pek phaulau debi Pitruna nang kablo aina noklake si hainaraga akiba fanglaba khonjel kayana thali adu fawba kanamta pek fawbo laudrabada talaklaba male but ani tu tongsangna lau chalase bit laite yam talle